Thadou Inpi Manipur Amasung Meitei Alliance Anigi Marakta Kihan Khanghanba Mayambu Natheiramduna YAMNA historic OIBA MAWONGDA NGASI Community Understanding for Peaceful and Harmonious Coexistence in Manipur HAIRIBA HIRAM ASIDA YAMNA MARU OIBA MEEPHAM ama PANGTHOKHRE Thadou Inpi Manipur gi oina President ki form puriba James Thadou na luchingki amadi Meitei Alliance ki oina Sagolsem Viramanina luchingduna Pangthokiba MEEPHAM maduda masak naiba personality kayasu sarugyaki MEEPHAM aduna Manipur da santi amadi tangdu leitaba leihanba amadi tongan-tonganba furup singi marakta understanding leinanaba thavak sing paikat minanaba point kaya da yanaki Manipur da khundariba yalhomi singbu masak khangba loinana original community khudingmak chalhanduna National Register of Citizenship NRC update tauba hariba si yauna state asigi apunbagi interest Nakal animakta punna point taruk yanaki haina nakal anina punna thadropa joint statement amana fongdorakli. Thadou Inpi Manipur Amasung Meitei Alliance Anigi Marakta Kihan Khanghanba Mayambu Natheiramduna YAMNA historic OIBA MAWONGDA NGASI Community Understanding for Peaceful and Harmonious Coexistence in Manipur HAIRIBA HIRAM ASIDA YAMNA MARU OIBA MEEPHAM ama PANGTHOKHRE Thadou Inpi Manipur gi oina President ki form puriba James Thadou na luchingki amadi Meitei Alliance ki oina Sagolsem Viramanina luchingduna Pangthokiba MEEPHAM maduda masak naiba personality kayasu sarugyaki MEEPHAM aduna Manipur da santi amadi tangdu leitaba leihanba amadi tongan-tonganba furup singi marakta understanding leinanaba thavak sing paikat minanaba point kaya da yanaki Manipur da khundariba yalhomi singbu masak khangba loinana original community khudingmak chalhanduna National Register of Citizenship NRC update tauba hariba si yauna state asigi apunbagi interest Nakal animakta punna point taruk yanaki haina nakal anina punna thadropa joint statement amana fongdorakli.